Manipur Top Channel dagi video amta thagasage ngasi fongbase fongda MU Pandey gi boot amuk halaklay Frusilaga Faridabad ki farm amada lupa lakh yankhaiga marirom sanction tawramle Manipur University da pangthokiba chamaga manga suba India Science Congress ki damak hanagi BC oiramba AP Pandena numit manga ni supna sinkiba function asigi damak lupa kor kunga manga kaithoki haiba khangle Mamang sahigi March taraga taretagi kun fawa pangthokiba function aduga mari lainana tungan ba sading tawkhibagi akupa marol khangan binaba MU gi authority da sahi adumaki March kul gomdoida se thakibani adubu MU gi authority na tha asigi kun haibedi sahi amaga tha nipal gi matungda pakhum pirakhi function adu sinbara changkiba sound light stall stage decoration publicity and advertisement press and media catering transportation accommodation invitation cultural troupe singi sading hanglubada supnatagi catering and amadi accommodation gi sading pirakhi function na Manipur sillaga Faridabad ta base toba MS Zagol Caterers ta accommodation gi lupa lakh yankhai go humdoi ga lising humdraga taret ka chamaga nifuga manga sading toki haiba khanglakli ma'am pa gi bisok bior sung pigani thank you